makna sakhi oina card adu tamnana checksina thamlamba thengnarabada firipa tamnagi manaktagi haningba phawkhidre irang sabadi paamkhrabani mikup adu sulimna thaningba poktri masing thingamda tamnada langsinkhiba irangi tenjei machek makai ta oirabasu masada sokramale paklamba asawba pumnamak masamangni ikhibo haikhanada nahonana thengnarabada prang kanthok sakre amatta su pakhidre first ado makhutna chena pairaga kumtharai mangolda thariba sofa du da changsilaga phamkhre imungna mangal thangatuna tina pankhrabi bomda sokrabi adu bo tholakpa yingi dress hongda hai mahi ani tray mada haplaga puthoraklaga phiripada tray do thangzilli phiripasu glass do makhutna fangna tamna da yingna lawi seba fazalakano heaven uge toy tamna sunakanda phamtharai ipangpang na khangjada kaiba hell and heaven the trip chatpagi warini ngasai khe isau sauna sathina leiramlaga hojikna han nagum karan taba mota leirambadu da ngakre tingak phiripada yingi adubu phiripadi mabu yotsilaga charagi haibagi maongda mamittuna khirum noklaga mitaduna leiramle mityeng ado thamoi phawkhramale thamoi dagi phong saba ihul amana thoraktuna masa pombada phung swai lahallakre hana gum thauna fana yenga kanu haibagi pangal dumasu yoramdre mapi kramale zadu haiba mit ani duna yengbadata lamin badusu tamna gi maong matawduda tapna thoramba mamit hantharaktuna pangthana ba powder gadi hapti ko nang kai oidana nangonda powder hapti ba firi purse to fat hangdok laga che do ulai aine kiwo hai checksina thamami sidi tamna tingak firi pada yengkre ka to firi pani ibani haibadi khasakta phawba khanjiludre masada irang nushit ama loinari ba firi pana tamna mangonda so pangthana be hidak thajilamni basidi hek haurakpadagi oiramni haiba tamna masana hauzukta khalai tamna firi pana jinja ti do loktak satluba numittuda kaithel karuduna semkhibani tamna na nong chotkibado mana chotlan mani haina flax to su leiduna halaga pik thana jinja ti do hapaga nonglaktuda buli tu thaudok laktuna gate security da sinarambani tamna manasu karigi khangautriba numittuda irambo haising ing tappa changkhonba magi wahai khonpham natte irang chenba wahai dudi phiripagi wahai oipham thokpani ngakchana dana leiringe phiripana amukso flag sing do return toropa kauno nong chotlan bi nuai tadana jinja ti sembi kibani panic attack to the chamomile tea do pithakning magi pi kibani minungsi amada pi kibanate langni thaklibado wahai dadi pangchan dek chamankre lang do da thurabani tamna maso ai nangi lang da thuri haina sawbada phiripana athibo hai ke ama sizin nakribani asawba pumnamak ado maikhum ama oina kupkibani wahai adogi marumda lona thumna thamli arot pa ihul amaso lamen ba dun ngamkre lamen ba dun sumkre mikup amani tumin leiram laga nangni khangamadi nahana flax khongbani holamba yabani oh really phireba bisum khangsuk sokiduna hairakpani hoi adumasu chimana paklingda lengakpa wahida phathekta haiki phare kaino hairaga hai meido thakta table du da thok thamki walang ama phongang lamdana mangoldi kumthakre tamna su machinna thokna ngai kho haina mabu sawduna chatkhriba misak adubo khamba sungam kide laknabani sawkhino haiba sungam haudre oinaribra warauribra sawribra khangde bule tu thodokuna hanmasu yenglamdre tamna su hai mahi ani duda mamittuna munna yenglaga matang chadana sawramba phirekpo ningsing chimbal pomtak phamawi nimidang wairam oirakpa dwaida manisang masangam dabado hangunaba manisangida lai lebak na sai yumdo taru tanali amubina kupna nanda panjaba yumni macha amakak yausabani maduso school da boarding thammi 10 thagadabani
ꯊꯦꯡꯅ ꯃꯌꯨꯝꯁꯨ ꯄꯥꯟꯕꯅꯤ ꯌꯨꯝ ꯄꯥꯜꯂꯨꯔꯦ ꯍꯥꯏꯅ ꯂꯩꯔꯝꯂꯕꯅꯤ ꯑꯐꯕ ꯅꯨꯄꯥꯅꯤ ꯆꯥꯎꯕ ꯄꯤꯛꯄ ꯊꯕꯛ ꯃꯆꯥ ꯑꯃꯁꯨ ꯇꯧꯖꯔꯤ ꯍꯥꯏꯅ ꯑꯃꯨꯕꯤꯕꯨ ꯃꯅꯤꯁꯪꯒ ꯈꯪꯅꯍꯟꯗꯨꯅ ꯆꯦꯟꯕ ꯆꯣꯡꯕ ꯇꯧꯍꯜꯂꯒ ꯃꯌꯨꯝ ꯄꯥꯜꯍꯟꯈꯤꯕꯅꯤ ꯅꯤꯡꯉꯣꯜ ꯄꯨꯔꯛꯇꯦ ꯅꯛꯂꯤ ꯍꯥꯏꯅ ꯃꯈꯣꯡꯅ ꯋꯥꯀꯤꯡ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯆꯨꯔꯤ ꯇꯥꯕꯤꯗ ꯂꯦꯞꯅ ꯂꯦꯞꯅ ꯏꯃꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯕ ꯃꯤꯅ ꯇꯥꯒꯗꯕ ꯈꯣꯟꯖꯦꯜꯗ ꯀꯀꯥ ꯏꯅꯣꯝꯆꯥ ꯃꯅꯨꯡꯗꯒꯤ ꯑꯃꯨꯕꯤ ꯈꯨꯝꯃꯛꯏ ꯇꯥꯔꯦ ꯇꯥꯔꯦ ꯊꯣꯛꯂꯛꯏ ꯑꯃꯨꯕꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯕꯦꯝꯃ ꯀꯥꯈꯠꯂꯣ ꯀꯥꯈꯠꯂꯣ ꯇꯥꯝꯅꯥꯁꯨ ꯃꯈꯣꯡꯗ ꯇꯣꯡꯉꯛꯄ ꯁꯦꯟꯗꯜꯗꯣ ꯂꯧꯊꯣꯛꯏ ꯑꯃꯨꯕꯤꯅ ꯂꯧꯊꯣꯛꯎꯅꯨ ꯌꯥꯝꯅ ꯃꯣꯠꯄꯅꯤ ꯑꯗꯨꯝ ꯀꯥꯈꯠꯂꯛꯑꯣ ꯍꯥꯏꯖꯔꯁꯨ ꯂꯧꯊꯣꯛꯑꯒ ꯊꯝꯃꯝꯃꯤ ꯑꯃꯨꯕꯤ ꯃꯥꯅꯇꯕꯨ ꯌꯨꯝ ꯀꯩ ꯈꯦꯠꯅꯕꯒꯤ ꯏꯀꯣꯏ ꯀꯣꯏꯖꯗꯨꯅ ꯂꯧꯊꯣꯛꯂꯨꯅꯨ ꯍꯥꯏꯖꯕꯅꯤ ꯆꯄꯜ ꯌꯥꯎꯅ ꯀꯥꯈꯠꯄꯗ ꯍꯦꯟꯅ ꯇꯥꯝꯅꯥꯅ ꯍꯪꯒꯣꯏꯖꯩ ꯅꯥꯟꯃꯟꯕꯅ ꯃꯥꯡꯒꯣꯜ ꯁꯨꯃꯥꯡꯗꯣ ꯈꯣꯡꯌꯥꯗ ꯐꯨꯜ ꯃꯔꯤꯛ ꯑꯃ ꯄꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯐꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯛ ꯑꯃꯅ ꯂꯥꯛꯂꯁꯨ ꯈꯣꯡꯎꯞ ꯆꯄꯜ ꯂꯧꯊꯣꯛꯂꯒ ꯆꯪꯅꯤꯡꯕ ꯌꯨꯝꯂꯩ ꯀꯩꯔꯩꯅꯤ ꯃꯅꯤꯁꯪꯅ ꯍꯤꯞꯄꯤꯕ ꯐꯝꯃꯦꯟ ꯀꯥꯔꯣꯝꯗ ꯑꯃꯨꯕꯤꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯣꯔꯥ ꯑꯃ ꯍꯥꯊꯨ ꯍꯥꯊꯨ ꯊꯥꯔ ꯐꯝꯍꯜꯂꯤ ꯊꯥꯏꯅꯒꯤ ꯐꯃꯨꯡ ꯃꯆꯥ ꯑꯃꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯀꯥꯡꯈꯜꯗꯨꯁꯨ ꯍꯣꯔꯦ ꯂꯪꯖꯝꯒꯤ ꯆꯍꯤ ꯌꯥꯝꯂꯕ ꯀꯥꯡꯈꯜꯅꯤ ꯅꯥꯀꯟ ꯑꯃꯗꯁꯨ ꯐꯃꯨꯡ ꯃꯆꯥ ꯑꯃ ꯊꯥꯏ ꯑꯗꯨꯅ ꯑꯃꯨꯕꯤꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯐꯤꯌꯥꯟ ꯃꯆꯥ ꯑꯃꯁꯨ ꯊꯣꯡꯖꯜꯗꯨꯒꯤ ꯅꯥꯀꯟꯗꯨꯗ ꯈꯤꯜꯂꯤ ꯃꯇꯥꯏ ꯑꯃꯗꯅ ꯑꯃꯨꯕꯤꯒꯤ ꯐꯤ ꯐꯅꯦꯛ ꯃꯇꯥꯏ ꯑꯃꯗꯅ ꯃꯅꯤꯁꯪꯒꯤ ꯈꯣꯡꯒꯥꯎ ꯐꯨꯔꯤꯠ ꯌꯥꯜꯂꯤ ꯇꯥꯝꯅꯥ ꯃꯅꯤꯁꯪ ꯎꯕꯗ ꯃꯁꯥꯗꯣ ꯁꯣꯜꯂꯦ ꯈꯖꯤꯛ ꯈꯔ ꯉꯝꯗꯕ ꯅꯠꯇ꯭ꯔꯦ ꯈꯪꯂꯦ ꯀꯀꯥ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯃꯄꯨꯔꯣꯏꯕꯒꯤ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯊꯔꯤꯕ ꯑꯃꯨꯕꯤꯅ ꯏꯇꯞ ꯇꯞꯅ ꯉꯁꯥꯏ ꯗꯣꯛꯇꯔ ꯆꯠꯂꯨꯔꯦ ꯏꯕꯦꯝꯃ ꯑꯦꯄꯦꯟꯗꯤꯛꯁꯇ ꯄꯣꯝꯕꯅꯤ ꯍꯥꯏꯔꯛꯏ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯏꯔꯛꯏ ꯁꯤ ꯆꯥꯔꯒ ꯍꯟꯖꯤꯜꯍꯟꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯂꯧꯊꯣꯛꯄꯅ ꯐꯅꯤꯗ ꯁꯦꯜ ꯅꯨꯡꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯍꯛꯁꯦꯜꯒꯤ ꯁꯦꯜ ꯄꯥꯏꯔꯒꯗꯤ ꯌꯥꯝ लाइना सेल कैसु टिंगदना लौथोकपा याबनी प्राइवेटतसु अदुम याबा हॉस्पिटल लेबनी ngana khangori se yam phare kaka amubisu tamna da ikoi koidana haidorei aina sune laukthokse haibabu sikhangi khangke yade angang gi tuition fee adagi boarding gi fee school fee huningai leitri sel du di pobra la pra yingsi haibo hik yade anaba se kayam kuine yoga thaning mano khangde manishangda pendana leiramba amubisu tamna ne hek matang chana haudorakpaduda mapuroibadu chaihore manishangde tamna gi mamang de kaise haihan ningdabani wafamdo amubisu sel pangbiraknaba haikiba wangang natte ngang basakba laudraba mapuroibada penda tunna chairibani chaiba yaba matang oibagi tamna na lising manga tarana yadaw sida kakasu angang machadaw na ningai yam tawrami manishangna nateda madam hidak saraga pharakani hairakpaduda tawbani amubisu oidaba ngangli haibagi maongda mapuroibada phat yingi doctor nadi lauthokpana phani haibani manishang hidak thabani yaroidra haina leitalai mami khara tahankibaduda hapta ama hidak charaga phajinbra yingsi haina hidak tharaga thadorakpani leitrabusu lairarabusu amubidi anabado yoktuna thamba pamjade amubigi misang tamna no oikre tamna na taksilei kaka sel nungdu de araibani kaka na phatta nungda thokradi inom chaga nganga se yam wahongni sel gi de araibani tha ama ni khak khas tungsilaga ne inkhat pasungam ki baye appendix se aruba na te khandok pinu soidana pomado kai khrabadi arimda loina mamang ta ani hayeng mak rims ta chatlaga doctor am ta nabiro haksel card purage komkom ni abani sel nungi matha sabadu su uraduna ahan magi sel macha ma sukhra changdoduna engoni sizinabiro amubidi mai thoma kalamsai sel do lauraga singoi gi haiba wa khalli leizade ngamnaba singe khalli mani sangso masaga phagat pangam dabaga tamna na haudorak bawado khalakki gi haina khumkidre beg da yawramba sel khara do pulap lauthori lising manga khaktani yawramba madu amubida sini inomcha sidai hena yawroktre sina hayeng hospital da ahan bachatpada sizinabiro amuk sunok mi purak pa chapoto manishangi kangthol manakta makhutna lamduna thangzilaga achapot sina chaga thaokaka
चा पलकपदा अमुबीना तहा तहा ngaiko ngaiko sa glass amatangdi thakisi inomcha di pukaw kawre loluranu inomcha thabak halakpagi thaklek pukuidri kuina su phamaroi ningol matom da khak lehawi ho amubina phat amuk hangi ibema noigi lodu da chahi yamna nganna mayum panbagi thingnaba ekadi leidro ipamlom da mayum nganna palaga nupa do nupi koirena wathok yam thokna hawi yingbada on thokna nungaitre mayum makai nganta panthoga marai sai thari ba yumban mayam se ying heidre nupi so angang wa khaloi banina yum bu ba heidre nupa su masa yawrakpaga nupi angang koire mot chanadre na sel khara pinaraga wa loisinare macha masu na marai bak thire angang yumban ma thong sa da ba mayam si ubadane inom sa di on thok ning heidre ne he lo na namdana thinga di angang sing du so mapung marai phana laisa pakhang oijeidana tamna nok phet tawre adu su dai ribani domcha manipur sidadi chahi ngatna yum pan bagi chana bise thaina dai lere lona thumna hongnare chana bi oina lerak panina kanamtana complain tawrak palai tradi maduda mari leina basing na so koithi su kamai thiruni adu bu makhoi gi mathakta kanaguma miyo yamna complain tawradine maduda yawri ba mi khudingma prohibition of child marriage act ki matung inna chahi ani jail da changba yai aduga sel oina ne lupa lakh ama fine thiba su yai madu tanga koisat satlaga thingla adine on thokna nungai dawbani nupi angang thiraga gyan ta na leikiba su pangyaw mayawi moi uraga budi phaido kaisu thoina nungai taba phawdi yumban chonglam sa daba mayam si ubada nungai thine he mani sangna chaire yare angang si pharga thambudu tawranu yumda ningol matom ta lehawi haido logi matang yam khangninga na didi ke imphal da legal hin program yam sandu ibani maduta YouTube da sune thagat pani yamna sumba kana bana mi lising ani phana yengde kana bana tamningdriba aphaba chumbana saningiba hairaga tamna da mon selaktuna so angang matom da lehoribado nungaira maroi tamna so hagolakle andudi chatlu khige nomcha hairamduna thorakle amubina su thongal pau thindore geta ngaksule piramduna changakle manishangi manaktoda chapot singdo amamam tang puthoktu na yengi mi amana thila amba chapoto kari yauri kari no haini yengning bazabaduni morada phamna cherang khawdo sidoi makut amuk chatle paga manisang da hangi masak su phazai matik su sare chahi su phanayam yamlamani mana hausi phawba mayum paning dribasibu kari gino mai pabong migi mapuk manung da leibo wadubo aingon hangai du nang sibu ngawrabrane sum chaminna baduda apam da khara khangamgadra khanbai wanida ipa isagum loinaraga karai de khangdoriba sangkhon baga yamna nakna punbani aduda nupa do medam ni pam dribra khangdi kaino sangkhon badubo maga nushina bana tabro thaina dagi tinarakpani changkhon bagi imung nasu imung du phaiga phaini yingbirakpani Pibagi mapaga mukta sanaga tinarambagi Pibaga sum tinagum punbagum tawbo iramale chahi di pibana khara henba adudai close oinaraga hena naksinakibani haujikpudi luong khongdong bagi wari sarabani aduda medam da khoida ba wat padawna ui adubu khangde larik laisu heibagi haunabi phongno thokdabra haibusu masin makha yamna yangba angang ama oidana apam da hairakani haibusu leite magi wa tampham amasu leiba nate nungdi yam nungaitrabani aisu medam gi khanbada is wa taba magi moi babung na mu wa biriba appendix na ra phawba masagi di wadre medam do lai tongbi gi wa bidana medam du matom satpadu nungairam gadra haidana numit chupamo ungine wa taba daba kana su leiba nate ne sel na pumna magli khanganu mama pa ma machin manao manak na leiradi ise dada tamo si mapami si di pama wali haiba sungamdredana piba hoisu phana pharasu pokminnadre adu shu mathakta lapnaraga kuina su leire mari ilap thoknarabanina uhai ma haibado khawtoknare pokminnaba machil manau phawa yum kai pana khrabadi wa ngangbada cheksilo warau khini haina hainari badunine masi magna nungsinaba chang hanthani haiba leite adubu kitang lapna khibada wakhalda khamba amadi naire idana tamnaga pibaga pokminaba nate
mapa pokminabani ahal amata leitre nganna nongakre tamna bu supibana kupna jacksona senajabani phanna luna chana tawrubaso magi dama wasaraglaba mabung ase tamna na magi wahai amana maong mataw amana waraukidra haina pakhatjaduna apam pamda ama phokang thokta hoi haiduna ngasi phawbe induna lakpani tamna tapli mayum yongnaba chatli tanja tumaktada ngasai sauna chatkiba phirekpasu bullet to phat manakta khamkang khamjile white cotton round shirt ama black machugi track pant amaga sports shoe white amaga sudongli tamna makhong chap leptuna ikhang khangna so ya changak pasida kai chatluiba mamit ani duna tamna da koiruda noktuna yinglaga mi mayum da chak som chabudu ikairaba adui hotel da chatlusira na thodorakpani nakhut pali do kaidongna bano sel yam paina maleda hotel daga lunch dinner ga tawradana gas loirame kaka mani shunaptre organio laga leido mangaire hotel da chari mayam da tungsilaga di gas am di leiba konani dana advice yam pisalakanu nangna yam faradi nayum da su chak charam chasi kharangan na thabak lao hairakte nangna gi kari tawpidana aina nang chak pisadoiba nang kan biri dudi oktaba haisini makhong thang bahawi phire pasu gari do matai thaisinlaga khamlamlaga tamnagi matung ineraktuna ani do punna chatmine phire bana gari hondoklamlaga magi matung inerakpaduda kaino chatkhra yadro thongal fogthilamdoine na tholei taba ya male ai isagi thongal masak khangi hello your safety is my first priority hana so haikre hausu so haisini maitan man bana ko bong ta sana na 24/7 sena wana ngaklei ta hemalaktana ne I karakpa numitadi yumda puraga lifetime senarage na haiduini yam henjale over yam chatle fatrusina aidi over gimine I over love I over trust I over care over mayam to da aibu over oina oning hale phiri pa musuno ki over love toksila ora oning bakai hat soli duga wanthani khangri tamna na fat phiri pada mamit pa ini yingle phiri pa musuno ki phagi dawbane noi darda lai haiba khange ai natlamdradi ko tamna makhong chap lepaga pisum samjinaduna natlamdradi ke phire pandak su thawai sa sada irai laina khumdori natlamamni na natlamdradi gi makha khanguran kana dabda wa pam makha mutari nasak to nungsi sakta ta adre hujukan thaini ingman maduda koibi yena tana kibe wani hojikti ingbe valid loiramme pamjadre pamamadi nga na koi tan tanarani just ni kaina hanbidong minate hai prime minister oiram mapau phara loramni tamna chatpa hui isau sauna nupi phara longni kaina ariam badana punsido jail da ningin bro phama numitu di aigi tamna handa musu khangjai chaiduna shada fire pa yam taningdre nang ko kai laina sarak pa khalang no khangde fire pa musu thik no I lamhen ba ngangum phajin ba tawronda nungshige lobigi haibadu nupi masana yadradi kai punishment pinai madam just kanai nupi mu phaning age nang thok haiziladi saurakani ne nang di supa pharo he ko ta sangam mai daramni IPC do loksing oi hoge akoi sajat sidi love marriage ti oiraroi father di Indian Penal Code IPC section 366 ta kidnapping adopting or including a woman to compel marriage hainale aduga section 363 sina punishment for kidnapping chahi tara jail da changbe ai natragana sel chauna thine sel yausala pusidani ne ai ni karisi aduna di fazaba pa ma mayam sidi sel pai bana loi fagrani forcefully kudum chankrani no ngalaga masana yai yade marolo lakpada mamai da changwa chatpi langsin bada yadoiro as mina adu lolri yade da karakani so educate yourself afaba mi ama oyo afaba khunai oihonaba adumbu oktabasingdugi punsida thamoi kaiba kaya amagi pap chelabani makhoigi tungi punsi pap ki lambel oirabani thongal yorakle tamna fire pada fat yinglaga chalo aigi wairak pa bodyguard nangi tamna latlat as chalo yare fire pano ki okay Lucifer mamai sat leide tamna da onsilaga makhongduna maningda hallaga pocket homdana noki chatli tamna na oina tusin khrani haina pakhatpi
फिरिप मसादी नाचुंगबसु पोक्ते बुलेट मनाक यौखिबगा तामनासु हंजिनदुना चंगकले निंगोलना इमुंग मांगोल सितनादुना थनमले दुख थांगमै थानमले तामनाना कादा चंगकपदा नोंथांगी फोन लाई तामनासु पाइखतलगा नोंथांग कई लेरगे नोंथांगना संडे की वेडिंग दो पुन्ना चटमिनारसे खंगना चानब अनी सुरग चंद्रसु हैनदौ मानदे होय पुन्ना चटपना फनी इन्विटेशन दा हापकपा लेहेंगा दो सेटला चटसिरा आइदी हैनदौदी मानदे नोंथांगना अखोई इसे तुम सेटला चटसिदा सिनसु हेन फनी हैननेबा अतोप अतोप मयामसु सेटनरकनी अदुना कैना ममानबी माइ साजरनी नोंथांग अमुसु नोफेट तौरगा नत्ते मीना लुहोंगनबसि उरगा नंग केमता अनौबा वाखलगा पोक्तब्राबा तामना नोई ए मीना लुहोंगगा अइना कई वाखल पोक्तोइनो नोंथांग नोकलंबा लेपलगा लुथना तामनादा हाइरई तामना नंग मतिक सारे चहीसु अंगांग नत्रे सिदै हेंजिनख्रदि नंग युमकई पानबा तलानी मतमसु हेलानी नुपा लेदबनी नत्रगा नंगी कईगुंबा अमा वाटली हाइबगी मतम ngaibसु नत्रे कईनु नंग खलिसिबो नंगना पामिसे कईनुबा नुपा लेदबसु नते केमदा वात्रे तामना फुमदुना थलबका खरंदो नोंथांगदा खरा तमथोकनिंगबसु फावी लुमिबो वाखल अदुसु मदुना खरा यांकिबसु याई खल्ली ngasiदी matangchu chakre tapna haiki ai केमदा वात्रे हाइबदी कनाना हाइरिबा अवाटपगी अवाटपा ngakta leisida नोंथांग तामनागी खोनफम अदु फारदुना नंगी अवाटपदुदि एंगोंदा हाइफम थोक्तब्रा नंगी अवाटपदु कइनु नुंगसीबा सी हाइख्रगा फमुंग मचीदा तपना फमथै नोंथांगना मखा ताना हंगलदबा वहंग तामनाना ngaiduna leiri hanglakadaba wahangdumakni hanglakpa what about changkhonba changkhonbana nang mumirairamgani haibadi thazade nangna pamtrira tamna narolchum adumna tawbadi fatte थमोई मनुंगी वहाई खरा चानबा मरुपनी थमोई खुदिंगमक हाइदोक्लगे तमथोक्लगे खंजरंबनी माबु नुसी खंगदबा तहनबिरकपदुददि मखा ताबा ngamखिद्रे पिजनिंगबा पाखुमना असिनी नोंथांग आई लमहेनबा अमदा लुपलुरे मथोंग होक्तबा अमगी वाखलदा ताउरुरे वारक्तबा अमदा पुनिंग हक्सांग थुमख्रे माना मंगाउ थीना उलक्पा मतौदा अहिना काउथोकपसु हैद्रे मागी मथोंग हुक्तबा लमचत्ता अहिना संखोनबबुसु निंगसिंगलुद्रे नुंगसिगे खल्लुदना नुंगसिबा हैरुरे अहि कमदौनी अदुगा मुक्सु मा आइगी जूनियरनी अहिगी इखा थाबा अंगांगनी वहै सिंगसे हाइदोकपगी मुहुत्ता उइ थंगबा मिटलुदगी पिरिक मचा अमा खजाइदा इंगना तपना लिरीना नाथरकले